ꯍꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯑꯩ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯇꯧꯏꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯝꯕ ꯈꯥꯃꯦꯟ ꯈꯨꯊꯣꯡꯅꯤꯌꯥꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯛꯇꯥ ꯅꯤꯡꯁꯤꯡꯉꯛꯅꯅꯦ ꯆꯥꯅꯤꯡꯅ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯏꯕ ꯑꯗꯣ ꯑꯩꯅ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏꯁꯦ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯆꯜꯁꯤꯡꯅꯤꯀꯣ ꯁꯤꯁꯤꯡꯁꯦ ꯌꯦꯅꯝ ꯂꯩꯔꯦ ꯁꯤ ꯌꯦꯅꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯤꯒ ꯏꯟꯗꯣꯆꯥ ꯑꯃ ꯂꯩꯌꯦꯕꯅꯦ ꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯩꯒꯤ ꯌꯦꯅꯝꯗꯤ ꯐꯠꯇꯕꯅ ꯂꯣꯏꯔꯦ ꯍꯟꯗꯛ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤ ꯁꯤ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯩꯔꯦ ꯇꯤꯜꯍꯧ ꯑꯃ ꯂꯩꯔꯦ ꯁꯤꯡ ꯃꯆꯦꯠ ꯑꯃ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯨꯞꯁꯨꯁꯦ ꯊꯥꯛꯑꯒꯅꯦ ꯁꯤꯁꯦ ꯇꯣꯉꯥ ꯀꯨꯞꯁꯨꯅꯤꯀꯣ ꯉꯥꯔꯤ ꯀꯨꯞꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤ ꯀꯨꯞꯁꯨꯁꯦ ꯊꯥꯛꯑꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯅꯕ ꯇꯧꯈꯤꯒꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯈꯛꯇꯪ ꯇꯥꯕꯀꯣ हसीना भी मुझे क्या है मैं क्या करूँ हसीना भी तुझसे है ꯁꯤꯒꯤ ꯈꯥꯃꯦꯟ ꯈꯨꯊꯣꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯝꯕꯅꯤ ꯍꯥꯟꯅ ꯌꯦꯟꯖꯥꯡꯒ ꯂꯩꯇ꯭ꯔꯒ ꯑꯣꯂꯥꯡꯊꯥ ꯃꯇꯝꯗ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏ ꯇꯧꯁꯜꯂꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕꯅꯦ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯃꯌꯥꯝꯁꯨ ꯆꯥꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯆꯧꯕꯗꯨꯅ ꯊꯣꯡꯕꯗꯨꯗꯤ ꯍꯥꯎꯇꯦꯀꯣ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯅ ꯊꯣꯡꯗꯣꯏꯅꯤ ꯑꯩꯗꯤ ꯈꯥꯃꯦꯟꯒꯥꯁꯦ ꯂꯣꯏ ꯆꯥꯝ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯆꯨ ꯀꯣꯛꯅꯕ ꯌꯥꯝꯅ ꯇꯤꯡꯁꯤꯟꯒꯦ ꯇꯧꯔꯤꯕ ꯏꯁꯤꯡꯗ ꯉꯥꯛꯇꯪ ꯂꯣꯏꯔꯦ ꯈꯥꯃꯦꯟ ꯁꯦꯝꯕ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯇꯤꯡꯖꯟ ꯊꯝꯒꯦ ꯌꯦꯅꯝ ꯁꯦꯝꯈꯤꯒꯦ ꯇꯤꯜꯍꯧꯁꯤꯃꯨꯛ ꯁꯦꯝꯈꯤꯒꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯤꯃꯨꯛ ꯁꯦꯝꯈꯤꯒꯦ ꯁꯤ ꯇꯦꯖꯄꯇꯥꯁꯤꯃꯨꯛ ꯁꯦꯝꯈꯤꯒꯦ ꯁꯤ ꯇꯦꯖꯄꯇꯥꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯑꯃꯐꯥꯎ ꯍꯥꯎꯔꯣꯏ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯗꯤ
ตัวซิงเจสิทขี้ขิตังอ่านแล้วจานมันหังได้จานไปอ่านนะดูที่วันนี้ร้อยทักตัวนี้กันนั่นแหละคอมเมนต์การช่วยทวงไปได้อย่าได้รอได้ยิ่งเสียงก็ที่มาเจอชิงเสียงไปรอได้เขาจิกทวงไปเขาเลยสิเขาจิกขังได้ชิงกระหาไปตุกัดทางกันเลยอ่ะไม่อ่ะกันนะสุดเลยก็ไม่จุกเลยไอ้เนี่ยสิขังเจ้าทวงเจ้าตัวอีกปะครับพะจันทร์ไม่เชียงนะอูน่าไปยันนะแต่อีชิงเจ้าเช่าแล้วก็คอมเมนต์จะฮับตัวเนี่ยปะเนี่ย이신게 어거기 이신게 사우드라디 카멘제 kaino tawde bane to isinge sawgalaga kamenje haptoini si saraksiga isi kutchu se kot khige do sigi ngari kupsu se ne papana jumchakpa matamda porokpa dunia bane pamuna chadriba sumaina kamen kangsoi gumba adagaidi kaino gumba da sina chaba hawina pamuna baw chathokteina yani kajam tha ga hawgo sigi enda sigi kamen thong se ne kaino tawi akoi tharoi thongba gi type ta ne ro taste oi nia ba ne yam thina hawi me yam sana yeng biu sumai thong na de ai jara da man jara ni kadam yam tha ga haw boni ko ya ga haw ta boni ba ne kadam yam ni yara ni sonda ju ising sawrak to re sawgala thak to ni kamen ka se thi chatli taklam da awa awa oiri ba nangdi chatli taklam da na akong hatang kusan ke so balay tre akong kupado ang hatang da pajan so re ga ay gi kana sa chalani maron mapang hinja chalani aduga morok simu hapchalage aduga singjimu hapchalage aduga tespata si jo hapchalani aduga sigi kupsu se si jo hapchalani sing tengjan ge kitang do ngaptang phajana sawre aduga si yenam si jo hapchalani se te ngak sawhalaga aduga khamen je haptoini ko si khamen je haptoini hojik te hapadi khamen je brat launi na khamen je jamna badrat lauro so hautia bane khamen je mating mundi mulaga mating leibaduna hauba helia bane aduduna singhak sawhala maroi mapang se khara mulai tanja aduga si khamen je haptoini aduga ai hojik keno so hapse si konggon se kitang photo pige photo loraga aduga di musla ai di machu morok asu bakara aduga ya keno khara thaktoini jira su thaktoini aduga sigi jenam se khara thamore horen sok tawna bagi ai ki ha oiri
ꯃꯆꯨ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯑꯩꯒꯤ ꯖꯤꯔꯥꯁꯦ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯌꯥꯅꯅ ꯁꯨꯕꯗꯨꯅꯤꯀꯣ ꯐꯗꯤꯒꯣꯝ ꯃꯔꯨ ꯇꯦꯖꯄꯇꯥ ꯀꯔꯤ ꯀꯔꯥ ꯌꯥꯅꯅ ꯁꯨꯕ ꯖꯤꯔꯥꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯥꯃꯦꯟꯁꯦ ꯊꯥꯛꯆꯜꯂꯒꯦꯀꯣ ꯁꯤ ꯈꯥꯃꯦꯟꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯆꯟꯁꯤꯀꯣ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯆꯜꯂꯁꯤ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯅꯕ ꯇꯧꯔꯒꯦꯀꯣ ꯌꯦꯡꯉꯨꯇꯨ ꯐꯖꯅ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯁꯤ ꯇꯦꯡꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯐꯖꯅ ꯇꯦꯡꯊꯣꯛꯑꯦ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯒꯦꯀꯣ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯁꯤꯒ ꯈꯥꯡ ꯁꯥꯔꯦ ꯃꯌꯥꯝ ꯊꯥꯎ ꯍꯩꯔꯒꯦ ꯌꯦꯅꯝꯁꯦ ꯍꯥꯞꯆꯜꯂꯁꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯉꯥ ꯀꯨꯞꯁꯨꯁꯦ ꯉꯥꯔꯤ ꯀꯨꯞꯁꯨꯁꯦ ꯑꯃꯨꯛ ꯊꯥꯎ ꯌꯩꯕꯗ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯟꯕ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯔꯒꯦꯀꯣ ꯁꯣꯛ ꯇꯧꯔꯝꯗꯥꯏꯗ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦꯍꯦ ꯃꯌꯥꯝ ꯌꯦꯅꯝ ꯃꯅꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯉꯥꯔꯤ ꯀꯨꯞꯁꯨꯗꯨꯒ ꯌꯦꯅꯝ ꯃꯅꯝꯒꯗꯤ ꯃꯅꯝ ꯑꯃ ꯄꯨꯔꯥ ꯅꯨꯡꯁꯤꯅ ꯊꯣꯛꯂꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏꯗꯤ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯈꯥꯃꯦꯟ ꯈꯨꯊꯣꯡꯁꯤꯅꯦ ꯁꯥꯊꯤꯅ ꯍꯥꯎꯏ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯟꯅ ꯇꯥꯛꯄꯤꯔꯝꯕ ꯊꯣꯡꯉꯝꯕ ꯈꯥꯃꯦꯟ ꯈꯨꯊꯣꯡꯅꯤꯀꯣ ꯃꯈꯨꯝ ꯉꯥꯛꯇꯪ ꯀꯨꯞꯁꯟꯒꯦ ꯍꯩꯗꯣꯛꯅ ꯊꯝꯃꯨꯕꯒꯤ ꯏꯪꯊꯔꯦ ꯉꯥꯏꯍꯥꯛ ꯁꯧꯔꯦ ꯐꯖꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯈꯥꯃꯦꯟ ꯀꯥꯡꯁꯣꯏꯁꯦ ꯑꯗꯨꯒ ꯊꯥꯡꯗꯔꯝꯗꯥꯏꯗꯅꯦ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯈꯤꯇꯪ ꯑꯃ ꯊꯥꯛꯀꯦ ꯑꯗꯣ ꯁꯤ ꯁꯣꯏꯈꯤꯒꯦ ꯐꯗꯤꯒꯣꯝ ꯁꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯛꯆꯜꯂꯒꯦꯀꯣ ꯐꯗꯤꯒꯣꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯁꯥ ꯃꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯩ ꯐꯗꯤꯒꯣꯝ ꯍꯥꯏꯕꯅꯤꯅꯅꯦ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯍꯦꯛꯇꯅꯦ ꯍꯦꯛꯇ ꯀꯩꯅꯣ ꯑꯣꯏꯈꯤꯕ ꯍꯥꯏꯍꯧꯗꯕꯅꯦ ꯌꯥꯔꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯈꯥꯃꯦꯟ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯝꯕ ꯈꯥꯃꯦꯟ ꯈꯨꯊꯣꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯖꯤꯔꯥꯁꯦ ꯈꯤꯇꯪ ꯊꯥꯛꯈꯤꯒꯦ ꯑꯃꯨꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯟꯖꯥꯡꯁꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ